IPAK Films Production Manipurna Film Forum Manipur gi meeting makhada Department of Social Welfare Government of Manipurna sponsor tobiraga ani shuboina pangthokadoriba Second International Manipuri Short Fiction Film Festival 2022 asida tongan ba section da laibiriba saknaina ba miyoi kayana donor oibirai ngasi unajagadoriba si festival asida Best Actor Male gi award asibu donor oibiriba ikai khumnazaraba Mingoina Hangacarabada Oza Keke Wahengbam Hanagi All India Radio Infalgi former announcer Oibiramba Ozaga Unazabagi Tanjaduni Ozabu Taram Doctori Tagacheri Ado Handaki Festival Asida Ozana Best Actor Male gi award asi donor Oibiribasi Karamba Wakalon Dagino Haide Handaki Thimze Let's Make Manipur Drug Free Haiba Thimsida Pangthak Kadoriba Festival Asida Karamba Wakalon Dagi Ozana award asido Dole Tawibano Manipuri film ki taibang sida male actor ki masing si asukimatik limited oi li aduna aikoina anauba male actors in hunt out na puthorak na bagi room mama tanja ama IPAK film production na laurapasi ai hainga litan nungai jai aduga amarom na shomo aikoi ki society si drug lan season abna akoi ki ana loiraba adugma naharol kya inkhalag level amdam sigi naharol kya na pik thale se asigma tanja sida naharol sing asina drug tagi lab na leina na bagi achobo pauzil amaga loina na aikoi gi IPAK film production na international short film festival ama pangthore ibasida pungning thogat chabai basi eha ki tawdaba yadra thau amani haina ai samangna chapchana khanjai lepse amromda amuk nauhona ai IPAK film ni matang na panjarabada ai samaksu IPAK film production ni makada film kaya mung da saruk ya zakre kharadang maming pallabada ngai na lei sigi wangda aduga igi khongul hariba film sing asida ai samak artist amoina ai act tawzaki yamna nungai jai IPAK film production punmin abada sukimati cooperation pb ba aikoi nauna thorgliba artisting bu promote tawnana ba mkhoi bu grow up tawnana ba hona bada asukimati achoba role mkhoi thogdang ama lawriba adugumba kanglup amani haibasi ai mayamda thamjage IPAK film production gi damakta tasina chawthok chaba ma supokjai aduga loina na hairiba handaki ani suba aikoi gi film festival hairiba sida saruk gyanana ba thorgliba narol singchia desu saruk gyana ba thorak libana role sing asida so ai pokning thoga chaningi loinana anova film kaya puthoraktana manipur gi film ni taibangda hen marang kaiba film kaya paujil paukta kya tana thalba film kaya puthorakani haibagi thajaba masu ai mayam chauna thamjari loinana handaki film festival asida donor amo oiba phangjaba aigidi yamna live fabani IPAK film production bu han thagachari aduna IPAK film production na sigumba short film festival amu pangthorok pase lamdam sigi miyam gi damakta di khwai dige na chawthok chaba nungai jaba tanja mani aduga ai samaksu haiba pangthok darba film festival sida fully support tawjaraga aisu saruk gyana ba thorang tawjari aina chauna kaino da akhoi gi hariba IPAK film production sida cooperation pijagani habasima asiat batha jaba thamjari yamna nungai jai oza ado ozana hujik pan bikhibada IPAK films production gi banner makhada tongan ba film kaya ozane ek tawba yaubi khreina tajaba yam nungai jai ado shooting se mafam karai da hadi manipur gi tongan mafam sidna khadang tawbi bikhibra atotopa manipur gi wangmana di kamaina yam nungai wari ni IPAK film production gi team se aigadi loina bada khwaidagi nungai khiba aduma group amani punsida kaungam loidaba Mikup mayam ama pekthana IPAK ki kangbuga aiga adum loina dan lakhibani yam nungsi jariba mana choina takhraba ikoigi maitei silinau sing labna Tripura lamdam da laikhiba makoi singa unaraga ikoi film ma punna tawmina khiba ikoi leisigi wangmada haidna yam nungsi matamduda asuki matik film si namma matam ningsingba nungsiba punwakna yomlaga pektan ki makoi ka kainaram dai Mikup thawuda asuki matik mitta ki pita na kapki aduga ani suba amana IPAK film production gi maike dige koina sarugya jeke ba film amana igi khongul hai ba film amasuni
हरिबा इगी खोंगुल हरिबा फिल्म असिदी हैदराबाद ता खै शूटिंग तौखिबनी हैदराबाद की ममिंग चलबा रामोजी फिल्म सिटी हरिसे मसीद फाव चदना फिल्म से शूटिंग तौखिबनी यामना मयामना मतमदर सिंथानखिबा अखोई यामना सकना सोनखिबा दुमा फिल्म अमसो ओइकी एगी खोंगुल हरिसे ताजबदा सकी मतिक नुंगाइजेजा आई सामक करिगुमदा हक्चांगी फिवम से आई अनलकीली मतम कुइना नादना फमुंग दे यातादना लेरकपना इपाक फिल्म का खरगी मखै लापथोकनरुरे करिगुमदा इपाक फिल्म का लोइनना पुन्न वर्क तौमिन्नबगी खुदोंग चाबो फंगलमलगदी मखाताना फिल्म कया अमुक्ता सरुक याबगी खुदोंग चाबो आइसु फंगलमगदबनी अदु लाइबक थिबना आइगी हक्चांगी फिवमना फत्तबना हारिबा खुदोंग चाबसिंग अदु लोइनमुक मिस तौखरे आई मदुगिनमक्ता तसेंग याम नुंगाइतबम फाउजे ओजा असुकी मतिक नुंगाइजे अखोइना ताजब मतमदसु हाइदी इपाक फिल्म्स प्रोडक्शन की टीम सिगा वर्क तौमिनबदा असुकी मतिक यामना सपोर्टिव ओइनबा अमगा अमगा मतिंग पांगना पांगथोक पांगजिन तौरगा यामना नुंगाइगी ना तापीबसे यामना हताबदसु अखोइना यामना नुंगाइबा पोक्सै तोंगान तोंगानबा फिल्म सिंगदा एक तौबीबा सिंगदसु ममिंग खजितंग पनबिरमु याम नुंगाइबा वफमने हौखिबा ममांगैगी पुनसिगी मतंगदा वफम खरा नौनमु रिकॉल तौब फंगवे तंजा अमा इंगोन पीबीबसे ngalge punsida PK films की celluloid film ने थवाई की थवाई हर फिल्म दुदा आई सपोर्टर रमोइना हीरो की ममानब अमगी रोल आई लौजकी यामना निंगसिनगाई ओइबा अदुगुंबा पुंसी तांका गमनी अदुगु मखा तारपदना डिजिटल फिल्म दना अखोगी निंगोल लाकपा हर फिल्म दुदा बोनी की नुपी मोटिबलागी मपागी रोल लौदना आई फिल्म दे एक्ट तौजकी अदुगा अतै अतोपना थोइचा फिल्म हारिबसिदा थोइचा सेकंड पार्ट अदुगा थर्ड पार्ट सरुक अनि सिदा आई तोंगान तोंगान डिफरेंट रोल दा एक्ट तौबो फंगजकी यामना नुंगाइजे ओजा ममांगैदा हाइतारे ngalingay matamda film kya dasu ek tawbikhe na tajabase yamna nungaibam pokchei ado oza ga ngasi International Manipuri Short Fiction Film Festival 2022 asida award donor amoina film sigi matangda amadi mayamda pukninggi oiba warol khara phongdokpagi tanja ama pibibase hainingai lituna thagatpa phongdokchari aduga handak pangthokadoriba IPAK Films Production Manipurna Film Forum Manipur gi meeting makhada Department of Social Welfare Government of Manipur na sponsor tawbiraga pangthokadoriba anirak suba Second International Manipuri Short Fiction Film Festival 2022 asida mayamda karamba paujel pibiningbage haibadusu mayamda paudambi hoi अखोगी लमदम मणिपुर से निशा ड्रग न लाइचुरब नहारोल कयान पिक थलबना ngasidi अखोगी थमोइदा लांगतकनबा मिपाइबा लमदम सिगी नहारोल सिंग से नोमगी ड्रग की इपाक ते इरांग नदुना पुंसी पिखम नखिगद्रा हाइबगी चिंगनबना पिक थलगले असिगमा तंजासिदा इपाक फिल्म प्रोडक्शन ना हाइरिबा ड्रग की मायोक्ता अखोई करिमो खरदी तौदबा यादे हाइदुना चंगसिलगलिबा शॉर्ट फिल्म फेस्टिवल मसिना पाउजेल अमोरगा लमदम सिगी मियाम मिट माई पांगलक्तुना अमरोमदा मरुइना इनखलगलिबा नारोल सिंग ड्रग तेगी लापना लैदुना मसामौ फबा तिनजंग काइजंग दब लमदम अम ओइरक्सनु हारिबा वाफम असि इपाक फिल्म की माइकेदगी आई सामगना मियामदा पाउजेल पिजरी वाफम सिमदंग थमजरी लोइनना इपाक फिल्म प्रोडक्शन बु हन्ना आई माइकेदगी थागतजरी थागतचरी ओजा कौबीरगनु अदोमना अतेनबा मखलगी फिल्म नंबीदुना मिनिट अहुमदगिना मंगा फावबा सांगबा फिल्म अमतंग नंबीदुना मयामसु सरुक याबियु हाइदुना मयामदा हाइजरी